Kuki Soo Lalhoubagi chana thaknaba purakpa DI truck amasung car ama Mei Thakhre Ngasi numidang pung 8:13 rom tarakpada Imphaldagi DI truck amada cheng hawai ka kauta amadi talapna chingba chana thaknaba polamsing pik thana haptuna Imphal lomdagi car amaga loinana Kuki Soo Lalhoubagi Sinai camp tabna lakhibada yengpokpi kaithelda miyamna farba matungda thamna pokpigi CRPF camp manaki lampak amada gari Adibak Mei Thakhre gari ani asi DI truck asina bang tharaga lakhibani makhoina thamna pokpidagi sana sabi fauraga Sinai camp yaugadaba kilometer makhairom dabak waligai da miyamna chignabadagi khamlaga check tawrubada chana thaknaba polamsing asi yaurabani DI truck thorakiba driver mafam asigi nathoktura chetkibadagi atopa Muslim ani faraga miyamna phuki tungda driver adusu tanaduna fagatki thongdosigi pau tabadagi yengpokpi police changsilaktura Muslim ahum ado thadok thongdok thokphamdagi puraga chatkhre hairi sangomda fisu hidak yauram thengnakhre Maharashtra gi tongan mafamsingdagi miyamna thakna chanariba sangomgi sample kaya khomjenduna Food and Drug Administration FDA gi laboratory da potyan yaubra haiba test tawbada miyamna fisu fijam amadi fata haudi sidok chamthokpada sijinnariba fisu hidak yauram thengnare haina news agency amana report tawragli report asigi matungina Maharashtra da masing yamlaba miyamna leiduna sijinnariba tongan ba company singi sangom sing apik pasaru khomjenduna chathakiba potyan yaubra haina chathakiba testing aduda fisu hidak yauram thengnakiba asina maram oiraga leiba asigi kaithelda fangliba sangom sing asi kadai fauba miyamna leiduna sijinnabada hakchangna kanaba natraga sohangadawribra haiba asigi matangda tongan ba wahang kaya hangba hunarakle amaromda tongan ba official singi matugina adulterators singna ising urea amadi ahongma mamalda fangba chemical kaya yansinaduna matam kaya gi mamangdagi synthetic sangom kaya sembagi thabak chatharakpa thengnai hariba synthetic sangom sing asi asengwa sangom ama oina miyamna leiduna sijinnaba yanabagi damang fisu hidak yansinba oigani haina phongdorokpa leire haina su report asina makha tari special commando gi teamna Wakhajingda operation chathabada nongmai 18 phangle special commando unit khawaisoi amadi taruk suba IRB gi commandant Dr. Esibom cha IPS na luchingba kangbu na ngarang numidang wairam pung 3:35 rom taba matamda Wakhajing area da lambida achat awok check tawbaga loinana mafam adugi akoibada thiba humba chathabada lotuna thamlamba nongmai 18 rom phagatpa gamle hairi combined force na Wakhajing gi seloi lammai composite farm gi mayok naba umangi area da plastic bag mari da haplaga lotlamba khulai sing adudi SLR mga inchas rifle mari AK katak ani inchas LMG ama 303 rifle taruk DBBL ahum SBBL tared pump action gun na chingmani masida natana lethot bomb ama 303 gi kapa yariba maru chamanga ga kuntra SLR gi 7.62 gi kapa yariba maru humfuga mari inchas rifle gi maru taraga mapan 5.56 carbine gi maru taruk drill cartridges nifu 303 rifle gi charger taraga taret na chingma mafam aduda thiba humbada phangmangam ki hari 2027 ki Manipur assembly election da outlaw underground organization Sorepana national party singi mirep singbo athing mathablakle Manipur gi outlaw underground organization ama oriba lalulov National Revolutionary Front Manipur NRFM gi information and publicity secretary sana jawa maite gi cherol amada kumja 2027 ki Manipur state assembly election da India gi national political party gi mirep da athing mathamle haina phongdorakle cherol asina hai Kauganba haibasi Manipuri khunai asigi iraicha singna yamna pamna sijinnabagum tawri kaugadaba kauroidaba matang matam chana sijinnaba haiba haibasi khunai amagi miyamgi lawsing tai haibada haiman bathokloi botla kadawri haiduna haukiba kayada thokiba aikhoigi awaba kaukiba haibasi aikhoi isa na minai oiba pamjai hai yajai haibaga manai chei khara sida thokiba thodok ukiba thengnakiba masak adudagi ngasi fawba ahungba matasu leitribani sikhina khiba thamlaga adom miraibagtagi leidi Male masibu ahing babi ama oina Naraipakta naning tamna chatpa faba ngamdribani hairi pumnama asi karisu thausadana haujik Hekta khudakta botla kadawre haiduna aikhoina kaufam thoklibra hanglakli aikhoigi ithakta thokliba thawdo wa thokpumnama kaukthokpagum kumja 2027 Manipur State Assembly General Election haibasigi Manipurda ngasima ithak ipom amagu Manipurgi kachin kaiwa senthungna ipom naiba haurakle Lakliba kumja 2027 Manipur State Assembly General Election asigi mathakta party asina thingma thamle athingma dugi mikhalsida Indian National Political Party amatagi mirep chongthokpa yaroi Manipur
gumba karigumba Indian National Political Party amagi miref oina tholakpa miref aduga mari laidena tholakpa phatanungda pumnamak miref adugi oijagadabani party siga thingmagi mayokta karigumba Indian National Political Party amagi miref thoraklaba miref adugi khwaidagi asonba mafamdagi hawraga khwaidagi akanba mafamsingda khut thagani masi akhoi iraicha singda singnaba nate India gi maram chana ohelakpani nungsijaraba iramdamgi iraicha chingburoi tamburoi Manipur district taraka ki voter singda haijari adom so Indian National Political Party ki member dagi kumja khudakta to member oiduna adumak lairabadi kasi mai changliba iramdam iraicha singmu thengna duna thongduna phawba chariba asida domsu yaure haibasi nasana yazai haibasi da kadai dalali wafam basi haiba fawba adom na yauriba Indian National Political Party adudagi khudaktagi tokpa ngamdaba tarabadi adomsu asengba Manipur gi yeknabani haiba da kadai da sulaloi maram aduna adomgi wakal hongdoknaba adomda khud thaba natana atopa lambi leite adom Indian National Political Party adudagi khudakta toktraba adongi nafamda iramdamgi tanfam asina NRFM gidi warning haiba ama thajadre khangbiyu adomna pamjana yauriba Indian National Political Party adugi thausil aduna pikhraba iramdam asigi iraicha singi ta kari tauki ireipang iramdam asigi iraicha chikburoi tamburoi singda chatharakiba thawdok kharada loinana khajing ningsing minasi kumja 1891 1947 फाउबा चाही यांखैगा तरुक ब्रिटिश के लोयलम लेगा की मखादा लाइरुरबा मतुंग कुमजा 1947 की अगस्त तारागा मरी की एकनुंगयाइदा ब्रिटिश ना इरम द मणिपुर बु थादोकलमलबा मतुंग मनिंग तंबा लेबाकता अमु हंजिनदुना मसागी ओइबा लेगा अमलिंखी तिंग तंबा हेक फंगबगा मणिपुर कॉन्स्टिट्यूशन एक्ट 1947 सेमलगा निंगथौगे यावा यावरगा 14 अगस्त 1947 ता MK प्रियोबर्टना अहानबा चीफ मिनिस्टर Prime Minister oiduna maromdum leikak chaki dingda malenga asibu India na matam dugi ning thoboda chandrabu 21 September 1949 da namduna khuek pihanduna 15 October 1949 da namduna India na iramdam asigi leijaramba maning tambagi leikak adubu muthatuna makhoi gi fiwanung da tilhanki hariba matam asi India da Indian National Congress Party gi Jawaharlal Nehru na Prime Minister oiba matamni India da tillaba matungda Manipur gi hanagi leikak muthatuna Manipur India gi Union Territory ama oire tawbata di parsi ki thakta oiramni matam asidagi hawna Manipur gi lekanglon amadi micham miyam gi hingbada chawna signa bahuraki Manipur gi oiba lekanglon da India gi oiba political influence tangba hawduna iramdam gi lekanglon da chawna khuthing jinduna machet kaya thokna thugaina bhoda bahuraki matam dugi semkhiba lekanglon India gi oiba lekakta base tawhanduna mainland India gi oiba miyengda hana leijarama iramdam gi oiba lekanglon thugaiduna machet kaya thokna thugai bahuraki State Reorganization Act 1956 ki matung ina Manipur Indian Union gi territory ama oire aduga matamdugi Manipur gi Indian National Congress ki luchingba mairemam koireng na CM oiki China da typhoon naul na mioi tara siankhre China gi khathangba province ama oiriba Guangdong da typhoon naul na mioi tara siankhre typhoon naul asi chahi asida khwadagi kanba taragani thoi suba typhoon oiri typhoon asina ayuki pung 3:50 rom chatpa aduaida Guangdong province ki Huizhou City da kanba chaifu pirakpadagi tamthiba nonglai nungsi thoan badana tana province adugi mafam kayada akanba nongchuki China gi Gansu gi mafam kharada typhoon naul na akanba nongchubadagi ichau thoktuna mioi taragi punsi mangkre haina lengakna chalaiba Jinhua News Agency na reporter rakre China gi National Commission for Disaster Prevention Reduction and Relief na Guangdong province ta level Marigi National Disaster Relief Emergency lauthokre typhoon asina Guangdong province ta mathau toriba khongjal yangba rail service amasung flight ching mathau lefankre hari National Meteorological Center na thamlaki warol amagi matungina chahi sigi oina ngarang numidang wairam typhoon naul na maram oiduna ahanba red alert issue tawki hari typhoon naul na pung amada kilometer chamaga hupugani fawba yauna akan manungsi sitki typhoon naul asi typhoon Bavidagi hena sathiba heli haina so Hong Kong da base to South China Morning Post na report awraki typhoon asina manghan tahan khraba singda tingbang nabagi damak naigak na million Yunan 100 la kai thokre